ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯇꯝꯕꯨ ꯊꯧꯁꯥꯔꯨꯗꯕꯅ꯫ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ꯫ ꯃꯥꯡꯂꯝꯆꯠꯇ ꯃꯥꯕꯨ ꯃꯁꯛ ꯈꯪꯍꯧꯗꯕꯅ, ꯃꯤꯃꯥꯟꯅꯗꯕꯒꯤ ꯆꯩꯅꯥ ꯀꯌꯥꯅ ꯌꯩꯔꯔꯦ꯫ ꯃꯄꯥꯟꯗꯤ ꯁꯥꯠꯂꯒ ꯃꯍꯩꯗꯤ ꯌꯥꯟꯗ, ꯆꯣꯏꯅ ꯀꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤ? ꯃꯥꯕꯨ ꯃꯁꯛ ꯈꯪꯍꯧꯗꯕꯅ, ꯃꯤꯄꯥꯟ ꯇꯥꯡꯂꯕꯤ ꯑꯣꯏꯔꯕꯤ, ꯑꯀꯪꯕ ꯄꯥꯃꯦꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ, ꯀꯅꯥꯕꯨꯁꯨ ꯎꯔꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯤꯅꯤ ꯑꯩꯗꯤ, ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯕꯤꯅꯤ ꯑꯩꯗꯤ꯫ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯄ ꯅꯤꯡꯊꯤꯔꯕ ꯂꯝꯕꯤꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯔꯨꯗꯕꯅ, ꯃꯣꯡꯁꯣꯡ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯜꯂꯕ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯔꯦ, ꯄꯨꯟꯁꯤ ꯂꯩꯃꯟ ꯆꯜꯂꯛꯀꯗꯧꯔꯦ꯫ ꯍꯤꯡꯕꯗꯁꯨ ꯃꯥꯏꯊꯤꯕꯅ ꯌꯣꯝꯂꯕ ꯑꯩꯅ ꯀꯔꯤ ꯄꯤꯕ ꯉꯝꯒꯅꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯝꯗꯝꯗꯨꯗ? ꯄꯨꯟꯁꯤ ꯂꯩꯃꯟ ꯆꯜꯂꯒ ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯔꯒ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗ? ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ 8, ꯏꯃꯥꯔꯣꯝꯒꯤ ꯄꯨꯔꯣꯟ 8, ꯄꯨꯔꯣꯟ 14ꯒꯤ ꯌꯦꯛꯅ ꯇꯤꯡꯈꯪ ꯑꯣꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ